ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯗꯅꯤ ꯀꯗꯔ ꯌꯥꯝꯅ ꯍꯩꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯀꯗꯔ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯂꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯀꯞꯁꯤ ꯂꯥꯛꯁꯤꯟꯅ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯊꯧꯕ ꯇꯟꯅꯗꯨꯅ ꯑꯃꯗ ꯊꯧꯅꯔꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯝꯃꯤ ꯃꯌꯥꯏ ꯋꯥꯏꯔꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯤꯕꯤ ꯃꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯕꯦꯝꯃ ꯖꯃꯨꯅꯥ ꯀꯞꯄꯅꯨꯅꯦ ꯅꯪꯕꯣ ꯏꯅꯦꯁꯨꯅꯦ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯁꯦꯜ ꯑꯁꯦ ꯄꯤꯔꯣꯏꯒꯦ ꯍꯦꯛꯇ ꯉꯝꯗꯦꯗꯣ ꯅꯨꯄꯤꯗꯨ ꯀꯞꯇꯨꯅ ꯏꯆꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦꯗ ꯏꯆꯦ ꯅꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯞꯀꯅꯨꯅꯦ ꯏꯆꯦꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤꯗꯤ ꯅꯃꯥꯅ ꯆꯥꯅꯅꯕ ꯁꯤꯜꯂꯨꯀꯣ ꯏꯆꯦꯁꯨꯅꯦ ꯍꯟꯗꯛꯇꯤ ꯁꯦꯜꯁꯦ ꯈꯔ ꯋꯥꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯒꯤ ꯃꯇꯦꯡꯁꯦ ꯅꯅꯥꯎ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯃꯨꯅꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯁꯦꯜ ꯑꯁꯦ ꯂꯦꯝꯅ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯗꯀꯣ ꯑꯗꯨꯕꯨꯗꯤꯅꯦ ꯃꯥꯒꯤ ꯀꯞꯆꯟꯅꯕꯤ ꯑꯁꯤꯗꯅꯤ ꯑꯩꯁꯨ ꯍꯦꯛꯇ ꯄꯤꯔꯣꯏꯒꯦ ꯉꯝꯗꯕ ꯖꯃꯨꯅꯥ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯌꯥꯏꯁꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯌꯥꯏꯁꯥ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯁꯦꯜꯕꯨ ꯄꯤꯔꯛꯂꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯁꯦꯜꯕꯨꯗꯤ ꯄꯤꯔꯛꯑꯦ ꯏꯆꯦ ꯑꯃꯨꯕꯤꯗꯒꯤꯅꯦ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯒ ꯂꯧꯔꯛꯂꯕꯅꯤ ꯁꯦ ꯊꯝꯖꯜꯂꯨ ꯏꯃꯥ ꯁꯦꯜꯁꯤꯕꯨꯗꯤ ꯊꯝꯒꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯃꯥꯕꯣꯛ ꯍꯣꯏꯗꯒꯤ ꯆꯦꯡ ꯑꯗꯣ ꯂꯧꯔꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯁꯥ ꯃꯆꯤꯟꯗꯣ ꯈꯔ ꯇꯨꯝꯊꯣꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯆꯦꯡ ꯈꯤꯇ ꯄꯤꯌꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯤ ꯅꯃꯥꯕꯣꯛꯅ ꯅꯕꯨꯛꯇꯣ ꯂꯥꯝꯃꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯇꯝꯃꯣꯏ ꯏꯁ ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗꯅꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯏꯃꯥ ꯌꯥꯔꯤꯁꯦ ꯆꯦꯡꯗꯣ ꯑꯃꯨꯛꯇꯒ ꯍꯟꯅ ꯂꯩꯔꯨꯔꯣꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯆꯠꯂꯣ ꯆꯦꯡꯗꯣ ꯍꯥꯟꯅ ꯂꯩꯔꯨꯔꯣꯕ ꯖꯃꯨꯅꯥ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯃꯥꯡ ꯊꯪꯕꯒꯤ ꯏꯅꯦ ꯀꯨꯃꯨ ꯍꯣꯏꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯖꯃꯨꯅꯥ ꯌꯥꯏꯁꯥꯗ ꯆꯥꯛꯃꯩ ꯊꯥꯒꯠꯂꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯨꯃꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯖꯃꯨꯅꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯈꯨꯂꯥꯡꯈꯕ ꯀꯧꯗ꯭ꯔꯤ ꯁꯦꯜ ꯍꯥꯟꯅ ꯃꯥꯡꯗꯧꯔꯦꯗꯅ ꯀꯨꯃꯨ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯀꯨꯃꯨ ꯌꯥꯝ ꯇꯟ ꯏꯆꯦ ꯂꯩ ꯀꯔꯤ ꯂꯧꯁꯤꯒꯦ ꯕꯦꯝꯃ ꯆꯦꯡꯗꯣ ꯈꯔ ꯑꯝꯇ ꯂꯧꯒꯦ ꯑꯗꯨꯒ ꯑꯂꯨ ꯈꯔꯒ ꯀꯨꯃꯨ ꯌꯥꯝ ꯇꯟꯅ ꯖꯃꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯌꯣꯝꯂꯕ ꯃꯇꯨꯡ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯖꯃꯨꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯆꯦꯗꯣ ꯑꯁꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯃꯤꯅꯒ ꯁꯤꯟꯊꯥꯕꯤꯕ ꯅꯠꯇꯦꯀꯣ ꯀꯨꯃꯨ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯝꯃꯤ ꯍꯧꯔꯦꯗꯅ ꯖꯃꯨꯅꯥ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯏꯍꯩꯕ ꯂꯥꯏꯕꯛ ꯅꯠꯇꯦꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯏꯆꯥꯁꯤꯒ ꯂꯩꯔꯤꯕꯅꯤ ꯏꯆꯦ ꯀꯩꯁꯨ ꯈꯟꯖꯜꯂꯨꯅꯨꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ ꯀꯨꯃꯨ ꯅꯆꯦꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯈꯪꯗꯦꯗ
ꯂꯩꯀꯥꯏꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯤꯅ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯉꯥꯛꯇ ꯀꯨꯝꯃꯨ ꯇꯞꯅ ꯏꯆꯦ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯆꯦꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦꯗꯣ ꯖꯃꯨꯅꯥ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯀꯨꯝꯃꯨ ꯏꯆꯦꯁꯤ ꯌꯥꯝꯅ ꯋꯥꯏꯅꯦꯍꯦ ꯅꯣꯡꯃꯇ ꯏꯆꯥꯁꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦꯗꯣ ꯀꯨꯝꯃꯨ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯆꯦ ꯑꯩꯁꯨ ꯄꯣꯠꯐꯝ ꯑꯁꯤ ꯐꯝꯂꯒ ꯇꯦꯛ ꯇꯦꯛ ꯍꯤꯡꯖꯕꯅꯤꯗꯣ ꯆꯦꯡ ꯈꯔꯁꯤ ꯄꯨꯔꯒꯅꯦ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯅꯕ ꯆꯥꯕꯤꯔꯨꯔꯣ ꯖꯃꯨꯅꯥ ꯀꯞꯂꯝꯕꯗꯨ ꯑꯃꯨꯛ ꯇꯣꯛꯂꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯖꯃꯨꯅꯥ ꯀꯨꯝꯃꯨꯗꯒꯤ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯃꯆꯥꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯨꯝꯃꯨ ꯖꯃꯨꯅꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯗꯤꯅꯦ ꯄꯤꯔꯣꯏꯒꯦ ꯇꯧꯕꯅꯦꯕ ꯍꯦꯛꯇ ꯉꯝꯗꯕ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯃꯥꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯗꯅ ꯂꯧꯔꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯤꯗꯤ ꯍꯥꯏꯗꯦꯕ ꯄꯦꯜꯂꯕꯅꯤꯅꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ ꯏꯃꯥ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯂꯧꯔꯒ ꯆꯥꯕꯁꯤꯅꯕꯨ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯖꯃꯨꯅꯥꯁꯨ ꯅꯣꯛꯇꯨꯅ ꯑꯁꯤꯅꯤꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯀꯥꯏꯗꯣ ꯌꯥꯝ ꯇꯜꯂꯤ ꯋꯥꯁꯨ ꯋꯥꯏ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯀꯞꯁꯤꯟꯅꯗꯅ ꯂꯧꯔꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯑꯁꯦꯡꯕ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯀꯥꯏꯗꯣ ꯌꯥꯝ ꯇꯜꯂꯤ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯆꯥꯕꯁꯤꯅ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯃꯨꯅꯥ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯧꯁꯤꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ ꯇꯣꯝꯕꯤꯁꯨ ꯍꯪꯒꯥꯝ ꯑꯗꯨ ꯃꯟꯗꯨꯅ ꯖꯃꯨꯅꯥꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯇꯣꯝꯕꯤ ꯈꯪꯗꯦꯗ ꯏꯆꯦꯍꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯦꯟꯈꯤꯗ꯭ꯔꯦ ꯏꯆꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯈꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯈꯔ ꯂꯩꯔꯕꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯅꯤꯗꯣ ꯑꯁ ꯈꯪꯗꯦꯗ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯇꯣꯝꯕꯤ ꯏꯟꯁꯥꯡꯗꯨ ꯃꯟꯅ ꯏꯆꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯦꯜ ꯇꯥꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯁꯤꯒꯨꯝ ꯃꯥꯁꯨ ꯇꯥꯜꯍꯜꯂꯨꯗꯅ ꯏꯁ ꯀꯔꯥꯏꯗꯒꯤ ꯑꯩꯅꯒꯅꯦ ꯑꯗꯨ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯇꯣꯝꯕꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯆꯦ ꯊꯕꯛ ꯁꯨꯕ ꯇꯜꯂꯕꯗꯤ ꯆꯥꯗꯕꯁꯨ ꯇꯝꯕ ꯇꯥꯕꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝꯗꯣ ꯏꯔꯩ ꯂꯩꯇ꯭ꯔꯤꯕꯅꯦꯃꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯦꯟꯅ ꯁꯨꯅꯤꯡꯂꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯍꯪꯒꯥꯝ ꯑꯁꯤꯕꯨ ꯂꯦꯝꯗꯣꯏꯔꯣ ꯂꯦꯝꯒꯗꯕ ꯑꯣꯏꯔꯗꯤ ꯏꯆꯦ ꯈꯔ ꯄꯨꯈ꯭ꯔꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯅꯤꯈꯛꯅꯤꯅꯅꯦ ꯃꯒꯥ 3-4ꯅ ꯑꯗꯨꯝ ꯀꯣꯟꯅꯅꯤꯗ ꯇꯣꯝꯕꯤꯗꯨ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯣꯏꯁꯦ ꯏꯆꯦ ꯄꯨꯗꯦ ꯍꯦꯛ ꯄꯨꯕꯤꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯄꯤꯔꯛꯏ ꯖꯃꯨꯅꯥꯁꯨ ꯍꯪꯒꯥꯝ ꯑꯗꯨ ꯐꯪꯂꯕꯗ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯖꯃꯨꯅꯥ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯧ ꯆꯟꯅꯗꯕꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯖꯃꯨꯅꯥ ꯂꯩꯀꯥꯏꯁꯦ ꯏꯆꯦꯅꯕꯨ ꯁꯦꯜ ꯍꯦꯛ ꯍꯪꯂꯕ ꯄꯤꯗꯕ ꯉꯝꯗꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ ꯑꯩꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯈꯪꯂꯨꯔꯗꯤꯅꯦ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯖꯃꯨꯅꯥ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯀꯣ ꯃꯧ ꯑꯃꯅ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯊꯕꯛ ꯍꯥꯏꯔ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯆꯦꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯖꯃꯨꯅꯥ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯀꯞꯁꯤꯟꯅ ꯈꯔ ꯇꯧꯁꯤꯟꯅ ꯇꯧꯗꯨꯅ ꯂꯧꯔꯛꯈꯤꯕ ꯁꯦꯜ ꯑꯣꯏꯕꯅ ꯃꯥ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯨ ꯍꯣꯔꯦꯟ ꯅꯌꯨꯝ ꯍꯟꯈꯤꯕꯗꯅꯦ ꯅꯈꯨꯠ ꯈꯨꯕꯥꯛ ꯑꯗꯣ ꯊꯟꯅ ꯄꯥꯏꯈꯤꯅꯕ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯂꯤ ꯃꯧꯁꯤꯡ ꯑꯗꯨ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯅꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯊꯤꯡꯕꯤꯅꯕ ꯌꯥꯎꯗ ꯖ꯭ꯋꯥꯔ ꯑꯗꯨꯕꯨ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯅꯥꯅ ꯏꯇꯥ ꯍꯩ ꯃꯦꯠꯄꯗꯨ ꯆꯥꯁꯦ ꯍꯥꯏꯔꯗꯤ ꯒꯩꯁꯥꯁꯦ ꯌꯥꯎꯍꯟꯒꯨꯝꯁꯤꯀꯣ ꯑꯃꯨꯛ ꯆꯥꯕꯒ ꯑꯝꯇ ꯐꯪꯍꯧꯔꯣꯏꯕ ꯐꯪꯖꯗ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯔꯤ ꯃꯉꯣꯟꯗ ꯇꯣꯅꯨꯅ ꯑꯩꯁꯨꯅꯦ ꯃꯥ ꯌꯥꯎꯗꯣꯏꯔꯗꯤ ꯇꯜꯂꯤꯀꯣ ꯃꯁꯛꯇꯨꯒ ꯁꯨꯅ ꯃꯔꯣꯝ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯊꯥꯔꯣꯅ ꯅꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤ ꯆꯥꯅꯕ ꯍꯩꯗꯣ ꯑꯍꯥꯟ ꯑꯝꯇ ꯍꯦꯛꯎꯁꯤ ꯑꯗꯨꯝꯅ ꯃꯈꯣꯏ 3ꯗꯨ ꯍꯩꯗꯨꯕꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯥꯔꯤꯉꯩ ꯌꯥꯏꯁꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯅꯈꯣꯏꯗꯤ ꯍꯩꯒꯗꯣ ꯅꯈꯣꯏ ꯈꯛꯇꯪ ꯃꯦꯠꯂꯒ ꯆꯥꯔꯤꯕꯅꯤꯅꯦ ꯊꯥꯔꯣꯅ ꯏꯇꯥ ꯆꯥꯕꯗ ꯉꯥꯏꯔꯤꯌꯦ ꯏꯇꯥꯁꯨ ꯆꯥꯁꯤꯜꯂꯛꯑꯣ ꯌꯥꯏꯁꯥ
ꯍꯩꯃꯦꯠꯄꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯅ ꯋꯥꯗꯨ ꯉꯥꯡꯂꯨꯕ ꯇꯧꯗ ꯐꯝꯊꯗꯨꯅ ꯍꯩꯃꯦꯠꯄꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯌꯥꯏꯁꯥꯅ "ꯍꯩꯃꯦꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ"꯫ ꯇꯣꯅꯨꯅ "ꯏꯇꯥ ꯌꯥꯏꯁꯥ, ꯍꯌꯦꯡꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯤ, ꯑꯗꯨꯒ ꯏꯇꯥ, ꯑꯩꯈꯣꯏ ꯃꯔꯤꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯅꯁꯤ"꯫ ꯌꯥꯏꯁꯥ ꯌꯥꯝ ꯇꯟꯅ "ꯑꯁ ꯏꯇꯥ, ꯑꯩ ꯉꯥ ꯐꯥꯕꯒ ꯇꯜꯂꯤꯗ, ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯇꯜꯂꯤꯗ ꯌꯥꯎꯕ, ꯏꯇꯥ ꯍꯣꯏ ꯑꯗꯨꯝ ꯐꯥꯔꯨꯁꯣ"꯫ ꯁꯅꯥꯅ "ꯍꯣꯏꯗ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ"꯫ ꯌꯥꯏꯁꯥ ꯍꯩꯃꯦꯠꯄꯗꯨ ꯆꯥꯅ ꯆꯥꯅ ꯇꯞꯂꯞꯅ ꯇꯣꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥ ꯇꯣꯅꯨ, ꯏꯇꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯍꯌꯦꯡꯇ ꯋꯥꯏꯒꯦ ꯌꯥꯕ꯭ꯔꯣ"꯫ ꯇꯣꯅꯨ ꯉꯛꯅ "ꯀꯩꯒꯤꯅꯣ, ꯀꯥꯏ ꯆꯠꯄꯗ ꯁꯤꯒꯦ ꯍꯥꯏꯅꯣ"꯫ "ꯍꯌꯦꯡꯗꯣ ꯇꯥ ꯈꯣꯏꯃꯨꯒ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ, ꯀꯨꯏꯔꯣꯏꯌꯦ, ꯍꯜꯂꯛꯄꯒ ꯐꯠ ꯑꯗꯨꯝ ꯄꯤꯔꯛꯀꯦ"꯫ "ꯏꯇꯥ, ꯌꯥꯔꯣꯏꯗ, ꯅꯨꯄꯥ ꯎꯅꯕꯕꯨ ꯂꯤꯛ ꯁꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ"꯫ ꯌꯥꯏꯁꯥ ꯇꯣꯅꯨꯒꯤ ꯄꯤꯅꯤꯡꯗꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯟ ꯑꯗꯨ ꯂꯧꯊꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯌꯥꯔꯦꯗ, ꯏꯇꯥꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏꯗꯕꯨ ꯀꯅꯥꯅ ꯄꯤꯅꯤꯡꯗꯣꯏꯅꯣ"꯫ ꯁꯅꯥꯅ "ꯏꯇꯥ ꯌꯥꯏꯁꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯏꯇꯥ. ꯏꯇꯥ, ꯑꯁꯦꯡꯕꯗꯨꯕꯨ ꯍꯥꯏꯕꯅꯤꯗ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯏꯇꯥ"꯫ ꯌꯥꯏꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯅꯨ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯌꯥꯔꯦꯁꯦ, ꯁꯤꯔꯨꯔꯣ, ꯑꯗꯨ ꯏꯇꯥ, ꯅꯪ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯄꯨꯔꯛꯎꯀꯣ"꯫ ꯌꯥꯏꯁꯥ ꯍꯔꯥꯎꯅ "ꯍꯣꯏ ꯏꯇꯥ, ꯑꯩ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯄꯤꯔꯛꯀꯦ"꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯌꯥꯏꯁꯥ ꯇꯣꯅꯨꯗꯒꯤ ꯋꯥꯏꯔꯛꯄ ꯁꯅꯥꯗꯨꯕꯨ ꯁꯤꯗꯨꯅ ꯈꯣꯏꯃꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ "ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ? ꯅꯠꯇꯦ, ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯅꯤ"꯫ "ꯏꯌꯥꯗ ꯇꯧꯔꯤꯅꯤꯕ, ꯈꯤꯇꯪ ꯊꯦꯡꯈꯤꯕꯁꯤꯗ ꯉꯥꯡꯗꯨꯗ ꯇꯧꯔꯒ ꯂꯩ". ꯈꯣꯏꯃꯨ ꯌꯥꯏꯁꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯁꯦꯜꯗ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯌꯥꯏꯁꯥꯗ ꯇꯧꯁꯤꯟꯅꯗꯨꯅ "ꯈꯪꯗꯦꯗ, ꯃꯊꯥꯅ ꯃꯔꯣꯜ ꯑꯃ ꯆꯥꯕꯅꯤ, ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯧꯅꯕ ꯍꯥꯏꯅꯕꯅꯤ, ꯁꯦꯜ ꯈꯔ ꯋꯥꯗꯅ ꯂꯩꯔꯦ, ꯑꯁ ꯀꯣꯛꯀ ꯁꯥꯏꯗ ꯇꯧꯔꯤꯁꯤ". ꯈꯣꯏꯃꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯈꯣꯏꯃꯨꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯏꯁꯥꯒꯤ ꯃꯐꯝꯗꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯏꯁꯥꯅꯁꯨ ꯅꯣꯡꯃꯇ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯈꯣꯏꯃꯨ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯆꯥꯊꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯥꯅꯗꯤ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯈꯣꯏꯃꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯌꯥꯔꯝꯃꯤ꯫ "ꯇꯥ ꯈꯣꯏꯃꯨ, ꯁꯦꯜꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ"꯫ "ꯁꯦꯜꯕꯨꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯅꯁꯨ ꯀꯣꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ, ꯑꯩꯉꯣꯟꯗꯁꯨ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ". ꯈꯣꯏꯃꯨ ꯇꯞꯅ "ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯗꯨ ꯀꯥꯏꯊꯣꯛꯂꯁꯤꯗꯅ, ꯍꯌꯦꯡ ꯑꯩꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯅꯪꯒꯤ". ꯌꯥꯏꯁꯥ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯤꯛ ꯑꯁꯤ ꯃꯥꯒꯤ ꯅꯠꯇꯦ ꯋꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ "ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯔꯣꯏꯗ, ꯑꯗꯨꯕꯨ ꯑꯩꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯑꯩ ꯈꯛꯀꯤ ꯅꯠꯇꯦ". "ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯑꯗꯣ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯁꯥꯕꯤꯌꯨꯀꯣ". "ꯍꯣꯏ, ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯑꯩ ꯁꯥꯕꯤꯒꯦ, ꯀꯨꯏꯅ ꯂꯧꯔꯣꯏꯗ". ꯌꯥꯏꯁꯥ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯐꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ". "ꯍꯣꯏ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ". ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯏꯃꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯌꯥꯏꯅ "ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ, ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ". ꯈꯣꯏꯃꯨ ꯐꯛꯀꯗꯨꯗ ꯐꯝꯗꯨꯅ "ꯅꯨꯄꯤ, ꯅꯪꯒꯤ ꯆꯥꯛꯀ ꯂꯥꯏꯔꯤꯗ, ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯨ, ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯀꯩ ꯃꯥꯟꯒꯦ"꯫ ꯏꯕꯦꯌꯥꯏ ꯉꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ "ꯀꯩꯅꯣ ꯁꯤꯕꯨ ꯃꯈꯣꯏ ꯅꯨꯄꯥ"꯫ ꯈꯣꯏꯃꯨ ꯈꯥꯎ ꯃꯆꯥꯗꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯂꯝꯃꯤ ꯏꯕꯦꯌꯥꯏ ꯍꯔꯥꯎꯅ꯫ "ꯅꯨꯄꯥ, ꯁꯤꯕꯨ ꯑꯩꯒꯤꯔꯣ? ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ". "ꯅꯪꯒꯤꯅꯤ, ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯕꯅꯤ, ꯄꯥꯝꯂꯕ꯭ꯔꯣ"꯫ "ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝꯅꯁꯨ ꯐꯖꯩ, ꯑꯗꯣ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯕ꯭ꯔꯣ"꯫ "ꯀꯨꯏꯔꯕꯅꯤ, ꯅꯪꯒꯤ ꯂꯤꯛ ꯑꯝꯇ ꯁꯥꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ, ꯍꯟꯗꯛꯇꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ". ꯏꯕꯦꯌꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯤꯆꯠꯄꯨ ꯈꯪꯗꯕꯅ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯁꯥꯕꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯂꯤꯛ ꯑꯗꯨ ꯊꯤꯜꯂꯛꯇꯕꯗꯨꯗ ꯇꯣꯅꯨ ꯌꯥꯝ ꯁꯥꯎꯅ ꯌꯥꯏꯁꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯥꯁꯨ ꯇꯣꯅꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗꯨꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝꯅ "ꯍꯩꯃꯥ, ꯏꯇꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ".
Is ꯂꯥꯛꯏꯔ ꯀꯥꯏꯅ ꯃꯃꯥꯏꯁꯦ ꯀꯌꯥꯗꯤ ꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯂꯤꯛ ꯋꯥꯏꯈ꯭ꯔꯒ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯂꯤꯛꯇꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯂꯥꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯌꯥꯏꯁꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯥ ꯏꯇꯥꯒꯤ ꯂꯤꯛꯇꯣ ꯏꯕꯣꯛ ꯍꯣꯏꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯅ ꯑꯝꯇ ꯁꯤꯒꯦꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯅ ꯄꯤꯈ꯭ꯔꯦ ꯑꯩ ꯂꯧꯔꯒ ꯏꯇꯥꯗ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ ꯇꯣꯅꯨ ꯁꯥꯎꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯑꯩꯗꯤ ꯏꯇꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯀꯅꯥꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯤꯅꯣ ꯑꯩ ꯂꯧꯔꯒ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ ꯏꯇꯥ ꯑꯗꯨꯗ ꯈꯪꯗꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯤꯛꯇꯣ ꯊꯤꯜꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯅꯨꯗꯨ ꯆꯠꯈꯤꯔꯝꯃꯤ ꯖꯃꯨꯅꯥꯅ ꯍꯩ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯇꯣꯅꯨꯁꯤꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯅꯪꯕꯨ ꯁꯤꯜꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯈꯤꯇ ꯄꯤꯌꯨꯗꯅ 이마 까이드기 시어도 이마는 ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯩ ꯑꯉꯥꯎꯕꯤ ꯂꯦꯝꯅ ꯂꯥꯛꯄ ꯁꯦꯜꯅꯤ ꯂꯦꯝꯅ ꯑꯗꯨꯝ ꯆꯠꯆꯈꯤꯁꯅꯨ ꯀꯩꯅꯣ ꯁꯦꯜꯒꯤꯕꯨ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯄꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯁꯦꯜ ꯉꯥꯛꯇꯅꯤ ꯌꯥꯏꯁꯥ ꯀꯥꯟꯅꯔꯣꯏ ꯈꯟ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯊꯦꯝꯗꯨꯅ ꯌꯥꯏꯁꯥꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯝꯃꯤ ꯌꯥꯏꯁꯥꯁꯨ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤ ꯃꯈꯩ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯌꯥꯏꯁꯥ ꯈꯣꯏꯃꯨꯒꯤ ꯁꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯄꯨꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯖꯃꯨꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯤ ꯅꯠꯇꯗꯧꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯗꯨꯅ ꯖ꯭ꯋꯥꯔꯗ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ ꯌꯥꯏꯁꯥꯅ ꯏꯃꯥ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯩ ꯑꯄꯪꯕꯤ ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯒꯤ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯤꯅꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯂꯧꯊꯣꯛꯂꯨꯔꯒ ꯍꯌꯦꯡ ꯅꯆꯥꯏꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯕꯗ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯕ ꯍꯥ ꯃꯗꯨꯅ ꯀꯝꯗꯧꯕꯅꯣ ꯏꯃꯥ ꯑꯇꯩꯗꯒꯤ ꯂꯧꯔꯁꯨ ꯃꯉꯣꯟꯗꯒꯤꯗꯤꯅꯦ ꯂꯧꯎꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯝꯕꯥꯜꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯊꯝꯕꯥꯜ ꯆꯪꯉꯛꯄ ꯎꯕꯗ ꯖꯃꯨꯅꯥꯅ ꯑꯁ ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤꯁꯦ ꯑꯃꯨꯛ ꯆꯪꯉꯦꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯖꯃꯨꯅꯥ ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯏꯆꯦ ꯁꯦꯜꯗꯣ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯔꯤꯕꯅꯤ 이베마 ꯅꯪꯒꯤ ꯐꯔꯛꯁꯦ ꯊꯣꯡꯅꯁꯨ ꯇꯥꯈ꯭ꯔꯦꯗꯀꯣ ꯍꯟꯗꯛꯇꯤꯅꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯊꯕꯛꯇꯣ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯨꯅꯦ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ 이씨야 ꯑꯩ ꯄꯤꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯄꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯕꯦꯃꯥ ꯃꯁꯤꯡ ꯌꯥꯝꯂꯦꯅꯦ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯃꯁꯤꯡ ꯌꯥꯝꯂꯦ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯒꯅꯨꯀꯣ ꯑꯩꯅꯦ ꯅꯪꯒꯣꯟ ꯁꯤꯟꯅꯕ ꯌꯥꯝ ꯇꯜꯂꯤ ꯍꯩꯅꯗꯦꯕ ꯑꯩ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯌꯧꯕꯤꯔꯣ ꯑꯩꯅꯦ ꯁꯣꯏꯗꯅꯕ ꯇꯧꯔꯛꯂꯒꯦ ꯊꯝꯕꯥꯜ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯌꯥꯏꯁꯥ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯈꯣꯏꯃꯨ ꯑꯩꯒꯤ ꯂꯤꯛꯇꯣ ꯁꯥꯕꯤꯅꯤ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯁꯥꯕꯤꯗꯣꯏꯁꯦ ꯁꯥꯒꯦꯃꯤ ꯑꯩ ꯁꯥꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯑꯗꯣ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯨꯕꯨ ꯂꯧꯔꯕ꯭ꯔꯕ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯨꯡꯁꯤꯟꯖꯕ ꯂꯨꯄꯥ 100ꯗꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦꯗꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯊꯕꯛ ꯑꯃꯒꯤꯅꯤ ꯀꯨꯏꯔꯣꯏꯗ ꯊꯨꯅ ꯁꯤꯡꯕꯤꯒꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯂꯩꯇꯕ ꯌꯥꯔꯣꯏ ꯀꯅꯥꯗꯩꯅꯣ ꯍꯪꯉꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯤꯒꯦꯕ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏ ꯂꯩꯅꯕꯅꯤ ꯌꯥꯏꯁꯥ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯔꯣꯏꯒꯦ ꯍꯥꯏꯕ ꯃꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯨ ꯂꯥꯛꯑꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩ ꯄꯨꯔꯛꯂꯒꯦ ꯈꯣꯏꯃꯨ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯁꯥꯗꯨ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥ ꯌꯥꯏꯁꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯩꯅꯗꯅ ꯑꯁ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯀꯔꯤꯃꯨꯛ ꯂꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯏꯇꯥ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯣ ꯏꯇꯥ ꯅꯪꯕꯨ ꯐꯤ ꯀꯌꯥꯝ ꯁꯥꯔꯒꯦ ꯍꯟꯗꯛꯇꯤ ꯏꯁꯥꯅꯒ ꯉꯝꯗꯕꯅꯦ ꯁꯥꯕ ꯏꯉꯝ ꯉꯝꯗꯦꯗ ꯏꯇꯥ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯕꯣ ꯑꯩꯁꯦ
ꯏꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯨ ꯏꯇꯥ ꯁꯦꯜꯒ ꯂꯩꯔꯗꯤ ꯂꯨꯄꯥ 100 ꯈꯛꯇ ꯂꯧꯒꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯟꯗꯛꯁꯦ ꯁꯦꯜ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯀꯩꯁꯨ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯄꯤꯔꯛꯀꯦ ꯁꯅꯥ ꯈꯖꯤꯛ ꯄꯤꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯏꯇꯥ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯗ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯏꯇꯥ ꯏꯅꯦ ꯇꯣꯝꯕꯤꯅꯗꯤ ꯅꯪ ꯃꯔꯨꯞ ꯐꯥꯎꯈꯤ ꯍꯥꯏꯗ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯏꯇꯥ ꯅꯆꯤꯟ ꯊꯤꯅꯨꯗ ꯏꯅꯦ ꯇꯣꯝꯕꯤꯅꯗꯤ ꯁꯦꯜꯗꯣ ꯑꯌꯨꯛ ꯄꯨꯈꯤꯕꯗ ꯉꯥꯏꯔꯤꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯃꯥ ꯁꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯐꯔꯦ ꯅꯪ ꯈꯔ ꯊꯨꯅꯗꯤ ꯁꯤꯡꯉꯧꯀꯣ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯍꯣꯏꯕ ꯁꯤꯡꯉꯛꯀꯦꯕ ꯄꯨꯊꯣꯔꯛꯑꯣꯁꯤ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯌꯥꯏꯁꯥꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯌꯥꯏꯁꯥ ꯍꯔꯥꯎꯅ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯤꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯏꯃꯨ ꯌꯥꯏꯁꯥꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨ ꯃꯥꯅ ꯊꯕꯛ ꯁꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯏꯁꯥꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯄ ꯑꯗꯨꯅ ꯈꯣꯏꯃꯨ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯌꯥꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯋꯥꯠꯇꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯁꯥꯗꯤ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟꯗ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯖꯥꯟꯗꯣ ꯄꯣꯠ ꯂꯩꯔꯤꯕꯤ ꯌꯥꯏꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯌꯥꯏꯁꯥ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯁꯦꯕ ꯅꯪꯁꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯏꯀꯥꯏꯕ ꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯔꯛꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯤꯒꯤ ꯃꯔꯜꯅ ꯅꯧꯈꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦꯀꯣ ꯂꯝꯁꯣꯠꯄꯤ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯂꯧꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯣ ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯔꯣꯏ ꯌꯥꯏꯁꯥ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯇꯞꯅ ꯏꯅꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯌꯥꯏꯁꯥ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯦꯜꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯁꯤꯡꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯤꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯃꯥ ꯇꯁꯦꯡꯅ ꯇꯜꯂꯤ ꯑꯗꯨꯅ ꯈꯣꯏꯃꯨꯒ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯇꯣꯅꯨꯒ ꯁꯅꯥꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥ ꯌꯥꯏꯁꯥ ꯎꯕꯗ ꯁꯥꯎꯅ ꯏꯇꯥ ꯅꯪꯗꯤ ꯅꯃꯥ ꯌꯥꯝ ꯀꯜꯂꯤꯅ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯉꯝꯅꯕ ꯈꯨꯝꯕꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯇꯣꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯅꯥꯗꯣ ꯅꯪꯅ ꯇꯥ ꯈꯣꯏꯃꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤ ꯁꯅꯥꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯇꯥ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯅꯕ ꯇꯧꯒꯦ ꯁꯅꯥꯅ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯥꯝꯃꯤꯅꯦ ꯅꯊꯤꯕꯣꯡ ꯆꯔꯥꯗꯨꯗꯒ ꯍꯦꯜꯂꯗꯤ ꯐꯗꯧꯅꯤ ꯉꯝꯃꯤꯅꯦ ꯊꯕꯛ ꯁꯨꯗꯅ ꯃꯤꯉꯣꯟꯗꯒꯤ ꯃꯔꯜ ꯄꯨꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯉꯤꯅꯦ ꯑꯅꯤꯗꯨ ꯄꯨꯟꯅꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯌꯥꯏꯁꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯁꯥ ꯇꯁꯦꯡꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯉꯁꯤ ꯈꯛꯇꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯕꯒꯨꯝ ꯇꯧꯔꯝꯃꯤ ꯊꯃꯣꯏꯗ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯊꯥꯔꯣꯅ ꯏꯇꯥ ꯌꯥꯏꯁꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯀꯩ ꯋꯥꯅꯣ ꯏꯇꯥ ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯥ ꯈꯣꯏꯃꯨꯗꯣ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯌꯦ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯌꯦ ꯌꯥꯏꯁꯥ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯇꯥ ꯈꯣꯏꯃꯨꯍꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯏꯅꯦꯍꯣꯏꯒꯤ ꯌꯨꯝꯒ ꯊꯪꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯏꯅꯦꯍꯣꯏꯗ ꯄꯥꯛꯅ ꯆꯠꯇꯕꯅꯤꯅ ꯈꯪꯗꯦ ꯑꯗꯣ ꯅꯍꯥꯟꯗꯣ ꯑꯩꯅ ꯏꯅꯦꯍꯣꯏꯗ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯌꯥꯏꯁꯥ ꯋꯥꯈꯜ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯣꯏꯃꯨꯗ ꯃꯥꯒ ꯎꯅꯕꯒꯤ ꯄꯥꯎ ꯊꯥꯔꯕꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗꯕꯅꯤ ꯌꯥꯏꯁꯥ ꯆꯤꯡꯅꯕꯅ ꯍꯦꯜꯂꯗꯨꯅ ꯏꯇꯥ ꯅꯈꯣꯏ ꯏꯅꯦꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯔꯥ ꯑꯩ ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯗꯣꯛꯀꯦ ꯍꯣꯏ ꯏꯇꯥ ꯌꯥꯏ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇ ꯆꯠꯂꯨꯁꯤꯔꯥ ꯍꯣꯏ ꯌꯥꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯔꯣꯍꯣꯏꯒꯤ ꯃꯅꯦꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯊꯔꯣꯒꯤ ꯃꯅꯦ ꯆꯥꯎꯕꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯌꯥꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯏꯅꯦ ꯑꯩ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯣꯏꯕꯤꯕꯅꯤ ꯑꯩ ꯃꯥꯒ ꯆꯞ ꯆꯥꯕꯤꯕꯗꯤ ꯉꯥꯡꯅꯕ ꯄꯥꯝꯃꯤ ꯊꯔꯣꯅ ꯏꯇꯥ ꯃꯌꯨꯝꯗ ꯆꯪꯂꯒ ꯎꯅꯔꯨꯁꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯆꯥꯎꯕꯤꯅ ꯏꯕꯦꯝꯃ ꯐꯖꯅ ꯍꯥꯏꯅꯧꯀꯣ ꯍꯥꯟꯅ ꯁꯥꯎꯒꯠꯀꯅꯨ ꯅꯈꯣꯏ ꯅꯨꯄꯤꯅꯤ ꯈꯤꯇꯗ ꯃꯤꯅ ꯅꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤꯀꯣ
Yaisa sauningbagi mayai aduna kantharuba tauda tharoda ai tomna sanglugi hairamduna matomta khoimu hoigi mayum matuda satkirami tana sarisu khoimudu sumangna phak ama thaduna phamlaga leirami madu ubada yaisana ta khoimo kaino nangna toribase nangmu pakhangni haidai ne khoimu yaisana dumna khanghaudana lakpaduda masadu ipa pakana leiringai magini bi ibiyaisu imundagi thoraklami aduga Ibema kanano nangdi Yaisa sauningna Aise nangi nupaga nungsinariba nupini Ibe yaina Kari he nang nangang du karino ha nang nangang lib du karino Takoy mo kumo Aisi kanano nupisina kanano kumo takoy mo Koy mo tawasada Yaisa gida makarisu kaluba tawda adumak hayraglami Nupise ay ginupini nang mo kanano Yumsi laklaga ay ganupsinay kainaga hayzaba sardana Yaisa kaple khoimugi mataw aduda hena pendraduna khoimugi mamai aduda kupangna tharami Nangmakna aduk chawmi namba Nang naingonda kilawkiba selsing sanasing ado loinama puthoro hausikti makatana ai nanga loinaba pamdri Ibe yam sauna Nangumba mathong maram khangdaba mana aigi purebagi makhazaidasu kupangna thazaba sari Asi haiduna Yaisagi masamadubu foibhauraklammi mataududa chawbi amadi tharo sensinduna ibeyaibu khamdoraklammi chawbina isia thaduse kaino tawisibo itaigi lijatpusu hana khangbiko ai wari pumba khanglebani itaina bakhang saduna teisabisibu koiribani asida sunatana maran mathum kaya asu lokthok piribani khoimu mage sengmu pumba hairakpadudadi sausinaduna I kayada ngamlim liyong Makoy mayam manaraga ay wala tanjaba sel thum mayam se mangana honari bani se Ibe yaisu asum aran hangluba tawda mapurai bagi misangda leptuna Chawbiya nupi si puraga ne yam thuna chakro chatlo natrabadi ne migi maran mathum pambra haibabu leikai takadi noi afaba oiroi Khoimuna mabu masak khangde haina selabada yaisa upai leita mayumlumda tharoga punna halakminarami ma upai leitri migi sel singa sina Karamna singba hainasu ma khandaba nate adumna khana lakpana mayum madu siyori thongala duda mi mayam ama leiribadu ubada pakhatna mayum tamna sensilai tharosu karino khana sensilai uri mama zamunana masamadu ipha phaba makai makhut anidu lonaduna lale haina miyamdu du khoiram libadu yaisa madu ubada karino khanna mayam kaido bayarbagi singnu haibi mawamana Masano pisisu chakmanabani masisu phazilo Mayam aigi mana kari taramlabagi sengna taibi Hai yaisa nangi na masina yumsida yu taktana zwar sanaran tawri mayamse nangbu kari imta khangdarbro ha leikai sigi naha singse loina manglabani thabak suduna sel tangidi khande masidai sida kapsel lausinana laukiba sel mayam aduna nasidi nayum inkolasya leikai sin lahol batare Nakoina mana sadinya kulasya thadok tuna sapikro Yaisa makhut adu lonaduna Mayam aikoi lankre aikoi yam lankre aikoi bongta ngakpiyo matungda asigumba thabak ase amuk hana tawjareroi aikoi su sel tanduna mayam gi sel to singna hotnajarage Jamuna kaptuna laikai miyam pumnamak aikoi bo amukta nungsibi Imai sa sangdana sel tanduna ne Miyamdagi lawkriba selsingdo Ikoi loina singnaba tawjarage Asumna yaisa amadi zamunana phajana hairabada leikai miyam adusu asawbadu khara phathanaraduna khara ahal oirabi mana Zamuna adunidana mama oibi nangna adumna wakhal tarabadi nasa sisu wakhal lawsing leigedoribadi migi maralna punsi supa nungaiba yaba nate ko nang wakhal tawko adudi mayam aikoi mu halasi Nakoidagi lawkiba selsing ado mama masa sangdana singlage hairabanina aikhoisu matam khradi yengbirasi Asi haiduna kulgi miyam madu loina satnakhirami Tharosu matabu thenbirami Asumna namit asidagi yaisa amadi zamunadu thabak suduna sel talami aduga migi sendon sing adubu singnabu hotnakhirami